KCP Nando Group ki luchingba Nando JNIMS ki Ortho Ward tagi lonna chenkhraba matung mahakki khongul leeba oina police na tongan mapham kayada leppa leitana theeba humbagi thabak chathari Chingnaba meeoi kaya phagattuna wahang paohang chathari hiramasta report ama Haukiva March 13 ki nongalamdaida JNIMS ki male Ortho Ward tagi nanthokuna senkiva KCP Nando faction ki commander Nando gi khongul leeba gi thabak ngasi su makha tana chathari Mahak leiramba yai haina Chingnaba mapham kaya khandoktuna ngasi ayuksu Imphal East ki mapham kayada paksana theeba humbagi thabak chathaki Imphal East ki additional SP operation Krishna Tombi gi lusing makhada Imphal East commando special unit commando gi combined team amana Imphal East ki Sagolmang police station gi manungchanba nongsum village ta paksana yum sangduna theeba humbagi thabak chathaki Ayuk pung mga minit tara mga dagi taruk minit nifu mga adwai folk sa takiba operation na duda chaurakna yum nifu mga dalayramba meeoi marifu tara mga amamam ta oina masakhang dok pagi thabak sa thabada aina chenkhraba lalolup amagi bail out cadre ahum yauna Chingnaba meeoi mga mangkhatana verification sa thanabagi damak Sagolmang police ta sinekhe Amaromda Imphal East ki deputy SP operation Thangkoson haukipna lusingba Imphal East commando Porompat police Reserve Line, Women Police amadi Narcotics ke combined team na Porompat Police Station gi manungchanba JNIMS Pong Lambi amadi Mini Secretariat Lambi gi akoibada pakshan na combing operation chathaki Ayuk pung mga minit kundagi taret fawbo chathaki ba operation aduda punna meeoi chatret ka kun mga verification chathaki adumakpu thoidokpa miphami pundi yaukhide Imphal West ki oina district asigi additional SP operation AG Sharma gi mityeng makhada City Police Station ki manungchanba Major Khul, MG Avenue, Jalal Provision, Khuyathong Lambi, Nagana Lamata ki mapham singda combing operation chathaki. Ayuk pung taret ka minit yangkhai dage nipan ka minit nifu fawbo chathaki ba operation aduda punna meeoi sa mga gatarani thoi masa gi saktak se puthok anduna verification chathaki. Masa gi saktak se yaugdaba meeoi kunma thoi makhatana verification chathanaba City Police